ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯂꯤꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯅꯨ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯇꯣꯉꯥꯟꯕ ꯂꯧꯀꯣꯜꯁꯤꯡ ꯃꯍꯧ ꯂꯧꯀꯣꯜ, ꯇꯥꯡꯈꯨꯜ ꯈꯣꯡ ꯂꯧꯀꯣꯜ, ꯄꯨꯔꯨꯝ ꯂꯧꯀꯣꯜ, ꯗꯣꯂꯥꯏꯊꯥꯕꯤ ꯂꯧꯀꯣꯜ, ꯍꯩꯗꯧꯄꯣꯛꯄꯤ ꯂꯧꯀꯣꯜ, ꯀꯥꯡꯖꯩꯕꯨꯡ ꯂꯧꯀꯣꯜ, ꯋꯥꯔꯣꯛ ꯂꯧꯀꯣꯜ, ꯃꯣꯏꯔꯥꯡꯀꯣꯝꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯧꯎ ꯁꯤꯡꯎ ꯑꯃꯗꯤ ꯉꯥꯌꯣꯛ ꯐꯥꯝ ꯇꯧꯔꯤꯕꯁꯤꯡ ꯍꯟꯗꯛꯀꯤ ꯏꯆꯥꯎ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯏꯆꯥꯎ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯌꯥꯡꯂꯝꯕꯝ ꯁꯥꯃꯨꯉꯧꯕ ꯀꯧꯕ ꯂꯧꯃꯤ ꯑꯃꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯏꯆꯥꯎ ꯑꯁꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯂꯧ ꯄꯔꯤ 1,000 ꯍꯦꯟꯅ ꯃꯥꯡ ꯇꯥꯍꯟꯕꯇ ꯅꯠꯇꯅ ꯉꯥꯌꯣꯛ ꯐꯥꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯃꯈꯥ ꯇꯥꯅ ꯅꯣꯡ ꯆꯨꯔꯛꯂꯕꯗꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯂꯩꯔꯤꯕ ꯉꯥꯌꯣꯛ ꯐꯥꯝ 500 ꯍꯦꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯄꯥꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩ꯫ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯂꯩꯕ ꯄꯨꯝꯂꯦꯟ ꯄꯥꯠꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯏꯃꯥꯏ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯅ ꯏꯆꯥꯎ ꯑꯁꯤ ꯃꯥꯌꯣꯛꯅꯕꯅꯤ꯫ ꯁꯨꯒꯅꯨ ꯑꯁꯤꯒꯤ MLA ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯃꯤ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯥꯌꯣꯛ ꯐꯥꯝ ꯇꯧꯔꯤꯕ ꯏꯁꯤꯡ ꯆꯥꯎꯕꯁꯤꯗ ꯊꯦꯡꯅꯔꯤꯕ ꯗꯣꯂꯥꯏꯊꯥꯕꯤ, ꯄꯨꯔꯨꯝ ꯂꯧꯀꯣꯜ, ꯃꯍꯧ ꯂꯧꯀꯣꯜ, ꯑꯗꯒꯤ ꯁꯣꯝꯗꯪ ꯋꯥꯡꯃꯒꯤꯁꯤꯅ ꯍꯨꯏꯗꯧꯄꯣꯛꯄꯤ, ꯋꯥꯔꯣꯛ, ꯑꯗꯒꯤ ꯀꯩꯀꯥꯔꯣꯛꯀꯤ ꯂꯣꯛꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯂꯤꯡꯕ ꯌꯥꯎꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯗꯅ ꯂꯤꯡꯉꯤ ꯍꯟꯗ꯭ꯔꯃꯨꯛ ꯊꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯨꯝꯃꯤꯕꯁꯤꯗꯤ ꯍꯤꯡꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯤꯃꯛ ꯃꯌꯦꯡ ꯇꯥꯔꯦꯅ ꯃꯌꯥꯝ ꯅꯨꯡꯁꯥ ꯊꯤꯕ ꯑꯋꯥꯕ ꯈꯔ ꯀꯣꯛꯑꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯍꯤꯡꯁꯤ ꯈꯪꯍꯧꯗꯅ ꯑꯋꯥꯡꯂꯣꯝꯗꯒꯤ ꯐꯨꯊꯔꯛꯄ ꯄꯨꯃꯦꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡꯅ ꯍꯦꯟꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯉꯔꯥꯡ ꯍꯦꯜꯂꯝꯕ ꯆꯥꯡꯗꯒꯤ ꯑꯃꯨꯛ ꯍꯦꯟꯒꯠꯇꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯤ ꯃꯌꯦꯡ ꯇꯥꯒꯗ꯭ꯔꯥ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯌꯣꯛ ꯐꯥꯝ ꯄꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯄꯥ ꯀꯟꯗꯅ ꯍꯣꯠꯅꯔꯤ꯫